Haukiba July 19 da Loktak Development Authority na Loktak Paat Leiriba Athaphum amadi SINGNA Paat Asigi Mahosagi Khalda akaiba kaya pire haiduna Paat asi 15 nigi manungda Louthokkhinaba PAOTAK PIKHIBAGI MATANGDA Paat ASIDA HOMESTAY HANGDUNA Leiriba MIEOI MAKHOIGI OIBA WAPHAM THAMLAKLI Hiram asigi matangda Pony TV gi akhanaba paudam ama Loktak Paat asi India ki Ramsar site contracted ki manungda chanba mahausa lairembi ki achauba khudol amasuni Paat asina akoibada leiriba laumi ngami kayagi hingnabagi lambi amasu oiri adubu Paat asigi manung amadi akoibagi khal kaitharakpana maram oiraga haukiba chahi Englishing amaga taramapan marfudara humdoida Montrex record ki lista chanki Maramaduna Loktak Paat kannaba khongthang kaya leingaknasu amadi akoibagi miyamnasu matam kayadagi leptana paikhatuna lakli Haukiba chahi khara asida Loktak Paat sang kaya sajinduna amadi homestay kaya semgatuna Manipur gi manung amadi mapandagi lakpa lamkoiba kayagi pugning singsanfam oirakli adubu haukiba July 19 da Loktak Development Authority na Paat Asida Leiriba Athaphum amadi sangsing asina Paat asigi mahosagi khalda akaiba kaya pire haiduna numit 15 nigi manungda Louthokkhinaba PAOTAK pikhi Tourism chaukat hannabagi pandamda Paat asida homestay kaya semgatliba singi lup oiriba Loktak Paat Homestay Association gi maikaidagi Paat ta homestay semgatuna lamkoiba singi service pibada Loktak ta mosinba karisu leite leingakna amadi miyamna Paat asida amotpa kaya thadabagum khaliba asi aranbani Floating home oidabasu mafam asida seasonaba potlam khudingmak ningthina sen aduna kangfalda pukhatuna thamli haiki Atenba matam ama thabiduna Paat asida leiba sangpumnamak Louthokkhinaba haibiba asi kharadang khanthabiraga kari karamba thorang lokhatuna lamkoiba sing lakpada nungainaba leingakna sinbiu tawriba thabak khudimak leingaki mayokta tawba amatan nate haina makha tarakli asigumba thawong sida ikoina kupna yengjawa matamda hojumak floating homestay tawriba kambu singsida ikoigi waste management si ikoi phajana properly ikoi manage tawbra haina khanjai aduna masida Loktak ta thoidokna amarakai tawsinde aikoina logjagani aduga charam thamba water bottle boresunu adigi ama bosunu ama bosunu pot khudingma aikoina loina kanghan pukhalakanda mafam chaba yengakanda aikoi tawjabani aduna masi aikoina floating homestay tawraga Loktak ta more enabagi masa ama koite haibase Manipur praja gi miyamda aikoina singdokchari hojumak aikoina 15 days gi manungda lokthokadabni haibase masi kitang handokpiraga praja singa amadi homestay to wiriwai sinau singa punna saminaraga tourism promote to boina aikoina miyamda uhanjaningi aduna aikoina masi government ki against aikoi tawjabana chade tourism promote tawjabani aduna sarkarna thokpiriba elde thokpiba order se kitang handokpiduna praja singa yamna kupna munna tanaraga afuba maikamda porakna bo khongthang sanghanjaningi haibse aigi mekidigi president moina appeal tawjari